Praise the Lord. Ahan bamuktada yengbiriba amasung tabiriba ichilinaw iche ichelima pabung sing mayam pumnamakpu tayanang laisramna thamoidagi nungsiba amasung ikai kumnaba uchari yengbiriba amasung tabiriba ipana phongdok hanbiba wapa wasibu wahai asibu tabiriba dom tekta kaidaba oisanu punsi nungsangba oisanu manung matam chadana sienaba thokadaba leiramba taragasu hattabagi pangal leiramba taragasu adomdagi Yesu Christa ipana lothokbiba oisanu aduga adom da sargagi ba marang kai ba blessing haita bi boys amen mayam ngasi se hujik se mayam yam thoiba yam nuksiba video ma ka thengnare Korinthia 15 gi ahan ba Korinthia 15 gi padatara ga nithoi amasung 12 se pathok serke hujik ekoina musi ming senda ubugum na ui adubu mai ga unarakani hujik ekoina mapung fa da na khangi adubu aibu mapung fa na khangbi bugumna tungdadi aina su mapung fa na khangjagani Hujikti ahum masi lengdana lay thajaba asa nungshiba maikhoy asidagi khwaidagi chawbadi nungsibani amen thajaba asa nungshiba masidagi khwaidagi chawbase Christian amagi mafamda lairibase ahumni thajaba asa nungshiba hairiba ahum sidagi khwaidagi chawbase nungsibani hairiba nungsibado akhoigi ipa Jesu Christ na utpiki mayam Calvary ki cross matak thangal lak fau badai pa mai khoi gi maral kokpiu mai khoi nei ngon da tawri base ai kanano khangda bugini haiduna haibiki blessing lak ko resan iramda manipur da amen la khoi gi lamina ba anjing ni am room di taw ge khoi samana do okay sina luna chana manau to banau gumna okay pen da bari am ka sula jade akhona lambi de soi haidi mo de soi na changu bani na khona soi sana to khangjai adubu yamajin na yamna sina manau luna chana to ju manau khoi thamoi yamna pin na haninga le kana yamajin thaga sa hani yam kana lakana hari ba dum sai khoi halla mana leimine do dum hai adugumba nungairaba paudu phangakanda kari phauge yum yorne haiba thamoida khoi ima khoi family digi khoi Frosting lay jing ubu phamani khamada thamoda hania ta nuai hoi sumaina innocent da yam thina luon tawba sita ba yam nuai je haibati ngiba community ni hamma sida khana sainaraga dai kana ba purakane haibati yam thina otna birga kam kana ba purak la hai amba ngasi koina ngasi dagi jimda koina halaga du matam sida koina singi sinau jin koina hai nana macha mana moina koina hajaning lodi koi macha mana dumna luna chana to bi sumaina matung tara ko da su soda ngam do ba adi yama jingda ana yaudana rakaba si hajani changak khibada noini gi thajabagi wangmada kukijo community singna noibu thaduk lakpa haibasi nasa noinina akhoi gi meitai community da kari wafam phongdok ningi koi ahan ba sang ko de koi thoi je mangani haibki thajaba dum chawng lei haita aduga sumaina kallani kholani gaina hairak pudo ya waina yam nuai do yam adugum thagachani aduga inawani da aroibada aina thamjaning do wafamsi video namakpa sakmai sida lepiba alaman singja noini na akoisi committee on tribal unity ne haibasi khangbiba ojike tan haja Kotu di tai ko. Kotu haibasi tai ko. Kotu haibasi na akoigi wafam period si leptuna noini bu kannanaba numit marini mangani manu asida chelaga sugadoba tawgadoba thabak mayasi tawe haibasi inaw anina chapchana khangbinaba haijari Lamani to bako din samay pakpuyo ko. Yin ki da balay rasu nento. Angang nina lairik laisu sa kanina ba. ai ebelo da ngai Ebelo bita ngari ya. Nungan chalu ko. Adi nui ne. Noy hobi ko. Ko nadi pasana ye. Hobi gari ne. Nungan chalu ko. Pamina police station ko. Chechang loy na. Police da sina gani ko. Police kare ko. Nungan ne. Okay then.